Kurunjari, ISTV ki Manipuri pau miyang tabiri ba pumna magpu taram na oksari. Hosi ahan ba damaroi ba pau sing. Pung khara ki khongchatta India ke Vice President M. Venkaiah Naidu Imphal da laklam le. Longi sin gi income saruk ani hengana ba hona bada matam ga chuna ba technology sisna ba mathau tai haina Vice President na phongdokre. Amadi Ukhrul district ke taloi khulda puthokli bachana masi sarkar gi maikai te gi mityang sangbirabadi pothok henna puthok pangamgani hairi mapongoi pa pau pizari pungkhara gi khongsatta India gi Vice President M Venkaiah Naidu Imphal la laklamle nungthil pung ama minute yangkhai tabada Imphal International Airport ta Vice President thunglakhi Airport ta mahakpu Manipur ke Governor Dr. Nazma Heptullah, Chief Minister N. Biren, Deputy Chief Minister Y. Joy Kumar, Works Minister Thongam Biswajit, Health Minister L. Jayant Kumar, Consumer Affairs Minister Karam Shyam, Atai Minister Singh, MPK H. Babanandana Harau Taramna Okhi. Manipur Rifles amasung Indian Reserve Battalion ke contingent amana Vice President bo Guard of Honor Pikhi. Imphal Airport gi Raj Bhavan tamna laklaba matung Vice President M Venkaiah Naidu na Raj Bhavan da Manipur ki Governor Dr. Nazma Heptullah na khudol tamki Manipur Rifles ki contingent amana Guard of Honor pikhi Lomi singi income saruk ani hengatna bahona bada matam gachuna ba technology sizna ba mathau tai haina Vice President M Venkaiah Naidu na phongdokre wafam singa si Central Agricultural University na sinduna City Convention Center da pangthokiba Biodiversity and Sustainable Agriculture for Doubling of Farmers Income gi state level workshop lesson bagi thoramda phongdokibani Thoramadu Manipur Governor Dr. Nazma Heptullah, Chief Minister N. Biren, Deputy Chief Minister Y. Joy Kumar, Agriculture Minister V. Hankhalian, Forest Minister T. S. Shyam Kumar, Central Agricultural University Vice Chancellor M. Premjit, Minister Amadi MLA Singkaya Saruk Yake. Vice President M. Venkaiah Naidu na Agriculture Scientist Singna Laboratory da laibagi mahutta field satuna farmers singa unaduna takpi tambiduna mamutana khangan bachangi Manipur gumba yamna top pa flora amadi fauna laiba lamdam asigi oinadi tungidamak nature ngak senduna thamba mathau tai Agriculture amadi masiga mari leina ba lam singidamak center amadi state na paikhaliba thabak sing punsinduna thabak pangthok minabana hena mai pak pangamgani phongdokhi Black-scented rice of Manipur are the perennial vegetables, the tree bean or the tree tomato and many fruits which are endemic speak volumes about the diversity of the flora. Siroi lily, the state flower is unique to the state of Manipur. The aqua diversity is also unique. The pengba fish, the most favorite fish in Manipur, is also endued with several medicinal benefits. The floating islands on the largest freshwater lake of Northeast India are also home to several unique aquatic fauna, and the forest adjoining the lake is the home of the state animal Shanghai. The state is also fortunate to receive heavy rainfall throughout. That's another advantage. Agriculture has been continued to be the main occupation of the majority of Manipuris. Over millennia, the farmers have developed agricultural production systems which blended well with the nature, maintained the ecological balance. Governor Dr. Nazma Heptullah na mahausa lairembigi khudol marang kaina leiba Manipur Himalayan amadi Indo-Burma gi biodiversity spot amatani mafam asida urai makhal chamri yangkhai wa makhal yangkhai mari hidak oina sizinaba yaba amadi manam nungsiba pambi makhal chamanga tarahumdoi phangi adubu laibak thibadi climate change na maram oiraga landam asigi mahausa gi phivamda akaiba piba horakle haiki. That is the source of income out of agriculture and allied activities are the mainstay of the Manipur's economy, as about 70% of the people depend on it. Industrial growth in the state is very insignificant. The growth of agriculture in the state also has been quite uneven.
Chief Minister Nongthombam Birenna lamdam asigi pothok puthok liba laumi singbu thagat pagaloinana lising ani kunithoi fawbada laumi singi income saruk ani ohenaba Prime Minister gi manglan mangfauna hanaba state government asu paikhatpa yaba thaurang paikhatpa haure haiki. Source of income of the farmers are mainly from the agriculture and the allied activities. We are extremely grateful to our farmer for being the backbone of the state food production. But we need to think beyond food productions and give back to our farmer a sense of income security. Workshop si ayukta MPKSS Babananda CAU ki Vice Chancellor Dr. M. Premjit, Manipur ki Chairman Dr. Y. Radesh Yamamadi Additional Chief Secretary Dr. Swell Akhtarna Hudokibani. Minister V. Hangkhalian State Government na farmers ngi damak paikhat liba thabak thoram sing thabagaloinana haujiki matamda laumi singda ehenba senthok lehenaba pothok hena thokpa singna mahok sadagi haujarakpa mana masingi mahut sijinbagi thabak chathari organic farming amadi atai tongan ba technology sing sijinabana laumi singi senthok hengat hambangamle haiki. Industry based crops like sugarcane, cotton, mulberry, tree have to be introduced for enhancing the income of the hill farmers. As there is huge gap between demand and supply of meat and meat products, the potential to increase rearing of many other livestock becoming more pertinent in this context. Khetrinayum Babanandana Manipur Hauzik Laumi Singna Thengnari Bakudong Zadaba Singh Phongdok Pagaloinana State Asigi Tungi Livework Lab Nabagidamak Agriculture Madi Horticulture Sector Da Mityeng Sangba Yaba Singh Sandok Nataki. We have to have something done in agriculture. This land has to be utilized, and we have vast land of land unutilized. So how do we use the land? This is where the crux of the main problem is. If we can solve it, I think we can grow anything that is being, scientists is doing their work, we can find means and ways of growing anything, but until and unless we have land to Ukhrul District ki Talui Khulda Khunja Singh Semba Self-Help Group Singh Sinduna Chanam ge Festival Pangthok liba amadi Chanam puthok liba asida Sarkar gi mari lena besing na mityeng sanglabadi henna pothok puthok pangamgani hairi Sarkar ki mari lena ba department na mityeng sangbi da babu pen da ba phongdorakle hiram sida report ama Manipur haibal lamdam asi sanga sabal lamdam ni sanga sabda chanam haibsi sangraba yadba maroi mapang amma oina sizinari asugba maroi asigi festival pangthokpa asida kari wakhan khanari bage haibgi matangda self-help group laiba lakpa amadi atai tai myosingi mot phongdonarpada hanadi yamna puthokte hojigan festival laiba sidago yam puthokni aikhoi de shu yonbari yaba ko do loina bunlabna loba mising si laidaba sina khara wai haiba aikhoi si ko village oibani na yen gumbasi yam loyeba ado janam thaba kan si de yen thathok nai ko duna fencing gumbasi krino dawe aduga darka oiba haibadi aikhoi di har gumbadi krisu sijinna deba pura organic ne adubo nabi singdagi karamaina soil si 100 haiba organic ki adugumba dambi badudi darka oye haina khalle si aigi kaino imong sing ka ukhur da su leyeba ko moi bu su khra su thaba ai su chaningai toba moi nu su order su toba ko ma jehi kuting ge moi se tum lobni na ko misi ma house khangbani na moi na order to rakhune ba asyam thinkhet nei da sidi akhoi isana sida fertilizer free oiraga sinaraga thabani na ko asigi jagada basi henna nungai henna su haudo male khongdangi thak tagi horaklaga hojikti district ki thak phawo yaurakle district ki thak tagi kaigama state ki thak ta na pukhatpa ngamlagadi sanam gi pothok hengat pada natana miyam da habidi Manipur gi miyam da more da gi pusrakpa sanam natrabasu lamdam asida yamna ahawbo makhangi sanam mama phangma ngamle haina sandokpa ngamgani haina su maike kya da gi phongdoklagli cameraman jibangaloina na pokdam jare ban thakon sana jabmitai tuloi
Langthabal Kendra ke MLS Oiriba Consumer Affairs Food and Public Distribution ke Minister Karam Syam Nangasi Langthabal Kendra ke manung dalai ba tongan ba polling station taruk dalam bisemba community hall saba drain chanba amade chanabung semgat pagi thabak sathariba sida tongan ba committee ki mioi singda MLA ge local area development program ge sanpham minister na haktheng na satuna yanthokre ngasi yanthokki ba polling station sing adudi awang naurem laikai herangoi thong oinam laikai langthabal kunja awang laikai chajing awang laikai chajing singkhong laikai amadi chajing konjeng laikai ni amaromda minister karam syamna mahaki maranai sanpham na oinam laikai dalaiba mapuroi bana hundok pirambadagi mayum nijadraba imung amagi yum sabi khre masida sunatana handak BJP ne lucingba chungsin na balengak asina Manipur da lariba tongan ba kendra da MLA singi local area development program gi makhada mayum makai lejadraba imung singda yum taradagi kun phawba sananaba khangan khibagi matung inna mahaki kendra da su yum amamamda lupa lakh ama makhai changna saba haure Kendra asigi oina hauzik phawbagi yum tara sare makhatana mayum makai lejadraba sing yum sabagi tabak paikhat khigan haina minister karam syamna fondorakhi makna makhatara duna kendra asida committee semduna kendra asigi awat apa sing samgat sagat pagi tabak sathariba asi committee na hana achangba paisa puthokduna samgat sagal aba matung mahaki local area development program gi santhangdagi achangba sanpham adu committee de sinabani Masina Prajada Haktheng Nana Chauka Thorangi Tabak Paikhatpana Kendra Asiki Sothari Basingasi Kharada Oirabasu Men Khatpang Amnaba Amadi Paikhat Liba Chauka Thorangi Tabak Singasi Quality Control Taunanaba Ki Pandamda Paikhatpani Makhatana Su Kendra Asiki Chauka Thorangi Tabak Sing Makhatana Paikhat Kigani Phongdokhi Paisa si Praja Ki Thadrai si Praja Yahunbai si Praja Lairiban Harul Sing Sigi edi moi gi mateng yaudana edi oithokte anu moi na mateng pibasina maram oidana edi direct beneficiary oiriba prajada or natraga local gi naharul singda thabak singje sinaba kanda thabak singje praja yon mangami haibatu maroina utchana bi nongta media gi mateng lojabani Indian Institute of Technology Roorkee Department of Civil Engineering da Huzik Professor Oiriba Professor G.D. Ransinsung Rongmai Nagana Indian Research Center Pandit Jawaharlal Nehru Award Fanglakpada Harau Taramna Okpagi Thoram Ama Universal Vision Isokna Sinduna Wainem Khulda Pangthokre Ngasigi Thoram atuda Manipur Pollution Control Board ki Chairman su Oiriba MLA Radha Kishore Kumbi Kendra ki MLA S. Bira Amadi Mioi Kaya Saruk Yakhi Radha Kishorna afaba wakal khanduna ekhoi masel amata oina manglomda changsinduna chawkhatpa lamdam ama ohennaba hotnarasi haiki Directorate of Information and Public Relations DIPR na paring naina chatharakpa department singi official singa paumi singa unabagi thauramgi makha chatharakpa oina ngasi planning department ki director TS Munindroga unakre unaba aduda DIPR ki director S Balkrishna su saruk yakhi Director na 14 Finance Commission lakpadagi mamang daleramba annual plan habalai khidre Manipur gi oina 14 Finance Commission gi makhada lisingani tara manga dagi lisingani kun phabugi manungda crore lising kun thamanga leblakhi masida chahi gi oina state na crore lising taret amadi atai center sponsor scheme gi crore lising ahum khare henmena pullaga Manipur gi oina apunba crore lising tara chahi amada hapli masigi matungda state planning board ta development ki oiba policy semduna sarkar ga chawkha thorangi policy amuk hanna makata na sembagi tabag chathai Manipur da ban blockade toina tawba matamda sen londa chawna mangbo ehli department asina Manipur bu chawkhat lambida changsinna bo hanabada achawba thaudang lauri haiki Tungda PHE department ke official singa unakhiba aduda department aduge rural circle 1 gi SC S Bigadon Singh urban circle gi SC ke SI Lalit Babu planning and monitoring circle gi SE RK Premina saruk yakhi Saruk Yakiba SC Singna Phongdokhibada Imphal Water Supply Scheme gi makhada Integrated Water Supply for Imphal Planning Area gi oiba crore lisingama sani yankhai taruk ki DPR ama sem saba loire Imphal Municipal Ward number 1 dagi 27 gi oina Amrut project ki makhada ariba pipe sing sindokna naba thabak kanna chathare Urban Circle ki SE ke SI Lalit Babuna Singi District Singda NEC amadi state funding ki makhada rainwater harvesting gi project kaya paikhat pa haure sarkar ne yumthong khuding gi ising pigani haikiba soidana pangthokani amaromda Imphal sewerage project sada marfudra taruk loire chatliba sahi asigi December fawgi manungda loisinna bakana hotnari mafam kharada changyeng tobagi thabak chu chathakre
Mamang sahigi January da thokiba akanba yuar habana project asigi lainungda fumba pipe khara akai atoi thokibadagi madubo amuk hanna sindokpagi thabak chathabada project asi loisinba matam laubani amadi miyamna chathok chasinda khudong chadaba thokpani haiki. District Administration amadi Village Water Sanitation Committee Imphal East ne sinduna Swasth Bharat Divas Imphal East ki manung janba kaikhuda pangthokre. Thauramadu Imphal East ki ADM Samin Ahmad Shah PhD ki Executive Engineer K Rameswar, Bharat Sarkar ki Power Ministry ki Under Secretary G Swazalian, Food and Public Distribution ki Deputy Secretary K Guite, Naharup ki Pradhan Patrick Golmai, Brand Ambassador Actor Dhakeshwar Gayatri amadi ipoyai masu saruk yaki. Thauramadu mari lenana khongsat amasatuna lamtu sengba amadi sanitary latrine karamna sagadage haibadu miyamda khanghanki. Executive Engineer K Rameswar na yumthong kudingi sanitary latrine sabagi kudong saba laubiyu haiki. Deputy Secretary K Guite na Bharat Sarkar ki scheme sing mai pakna chatharibra amadi darkar laiba miyoi singda hakthengnana yaholibra haibadu yangsinba lakpani phongdokki. Imphal East ki ADM Samin Ahmad Sahana Imphal East ki oina Bharat Sarkar na pirakliba scheme taret asi yahonnaba District Administration na kanna hotnari phongdokki. Thasigi tang taramarida masagi sahi taramari khaktangai ribi nupi macha ama kidney animak fail oibadagi mamana sindokna bapige harabasu layeng sel laitabadagi awaba phibam mayokna duna leirambadu Rotary Club of Polo City Imphal na New Delhi gi Fortis Hospital ga kusamna duna lemna kidney transplant tawbaga loinana layeng bada changba sanpham pumba puthokani haina laukthokre. Nupi masa asigi mama mapana miyobagi punsi kangadaba chawba tengbang asigi damak Rotary Club of Polo City Imphal amadi ISTV News ki mafamda tawbimel khangba ulagle. Manipur Press Club ta pangthokpa pawgi mifam amada club asigi President Birla Hobizamna New Delhi gi Vasant Kunjal leiba Fortis Hospital ko samnaduna kidney transplant asi pangthokani. Thasigi tangkunda nupi masa asiga loinena mama papa animak New Delhi gi damak Imphal thadokani chathok chasin amadi leiba chaba pumba Rotary Club na puthokani masigi mathakta layeng laba matungda tha taruk hidak chabasu club asina puthokani miyoibagi punsi kannaba amadi awa ana singi tengbang club asina angamba mawongda hotnaduna lakli. Asigumba pau puthorakpagi damak ISTV News amadi Manipur gi media singi mafamda tawbimel khangba ulle haiki. Atensi, koi club yang pangni mana medical investigation kaya kapan kata bila ni, atau travel expenses accommodation it will be bear by our club. Si benda ni. Amaramda angang asigi layeng badamateng oina ba puksel sarbesing na sel ki tengbang pinakli. Wai Bidrindarani Mapuroi ba Wai Indramani gi maikai degi Lupali Singh Tara ka Samthong Elangbam Lekai degi Imphal Times ki editor Rinku Khumuksamna Lupali Singh ani. Tera Khongsang bidagi oinam binoina Lupali Singh ani amadi IGP Administration IK Muivana Lupali Singh taramanga nauna mateng panglakre. ISTP gi kuthang da panglaki ba mateng sing asi hayang anabagi imungda zatuna khusinaragani. Mithamana amadi hidak managi polam sing yolibe singi mathakta Kanglaipak Students Association Imphal West District Council na akan mamit yang sanglagani haina KSN athadorak paserola mana khangalakli. Handak lengak na nauna paikhalak liba mithamana yonbagi athingma thamlakpa asi KSA Imphal West District Council na taramna oi hairi. Khunaya sida choba chaitheng ama oiriba loina nangasi gi lengak asina mithamana yonbagi athingma thamliba zarda khaini amadi talaf kaya asina ngasigi tunggi hogalak liba naha singda amadi Kanglai khunai asibu mangtharak nabagi masak ama oirakli hairi. Hauzik maraktana break matang lawjari. Obo quick zone gi dita tatis college di mamal suma phom khuding chamane yo suma ngoroi pista chalabni na adu suma takta superlink footing gi offer me amum pirisi di tas electric rang no sin bagum na yoti sin bayar dudi sana gi mohut yang na sin bayar Hakchangi labor solak padagi producing attaba hakchang choktarba tumma chaba yaraktaba khong hama nungayaktaba singi dabak amatta ngaraba upaidi jolip syrup amasu jolip capsule bu chanmina sinabiyo. Goods and Services Tax GST da register tawbiraba taxpayer khuding makna matam chana GSTR 3B monthly return file tawbiyo. March thagi GSTR 3B return file tawbagi aroi banumiti lakliba April ki tang kundani. Sale
चंगदना रिटर्न फाइल तौनबगीदमक्ता All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbiyu. Kanganjariba Department of Taxes, Government of Manipur. Kenapa? Kayak gini, kayak itu biar masih pun nak. Loi lebih deh gari han makan tong mengam terus ni. Pura lagi tong ni kali ba, nama itu kayak itu. Senbun putuk kan lebih dingam terus. Senbun putuk terus lebih mengam terus. Impal finance terus lo. Ayo han balai mengam terus na. Impal finance tegi loan ni loan. Impal finance na nunggu mana nunggu gari loan lobu ya putung cakap pijeri. Atau napa mau kali gari kuring mak lobu biaya ni. Breki tungda taram noksari makataba pauda Kunjak Pam Kendra MLA Lokesor na District Hospital sana na bagi lampi khide haiba MLA Lokesor masana phongdok ki bawana takle haina PDCC ge advisor and jila mangang na paumi sing da phongdok re ngasi Manipur Press Club ta paumi sing unabada jila na makhatara duna MLA Lokesor na sarkar gi sel leitrabadi lamlem na pige haina media da phongdok ki baduna mahak na lampi khibe leite haiba taksare masana tawgada thabak loithokta na PDCC da taisinaduna miyambu lana lamjing basi matungda tawbiganu ngarang Kunjak Pam Kendra Women's Development Organization na sinba mifamda saruk yakibi tongan ba CS olosing basingna makhata na ihau saugat piyo haiki PDCC da nakan khar dagi PDCC na kanana injan banu khangde akoi sum taina bagi akoi PDCC na hospital hongondore karai do hongonu lam chain up to soi tobiu hongjorage hongalorosi akoi honabisi haina bani law da lakba akoi PDCC ngasi mukoina ngarang gi media gi khothang da imaibel sing nuksijaba Manipur gi imaibel lebaki da khaljarba imaibel sing mayam mamang da PDCC da taina gani haina PDCC bai da pugadamni na haigi bise mase ai ta chenga mase angak pawe Sagol Mangdagi District Hospital Saba Hongdokpagi Government ki firem numit humni ke manungda handoktrabadi JSC na Kunjak Pam Kendra gi manungda lairiba Government ki loisang sing thingjin bagi thabak paikhalagani haire Manipur Press Club ta pangthokpa pawgi mifam amada JSC gi co-convener Thoksom Sanjoyna miyam gi aningba pamba siga mari lenana Health Minister amasung Chief Minister unajagi haina haijabada ngasi pawba unabagi khudongchaba pidri masina Kunjak Pam gi miyambu hena khoisauna halle ngasi degi numit humni gi manungda government na hospital hongdoki bagi warep hongdoktuna sagol mangda sanana bagi warep lakthoktrabadi akan bakhongjang kaya sangsilagani haiki da sigumla phirem si lakthok pidraba loina na koi JSC ga unabagi tanja pibidragadi hairiba civil society organization sing loina club maira paibi khudima ka khusam naraga hairiba sangsaliba democratic oina sangsaliba khongjang asidagi hena kanba sirabasu Siminagani have Wakalon the lady Praza quite Punamanga hospital ga Tawaiga Onabagi Adum Labatanja Adu Soydam Lagani have say Mediagi Tung the Kanjari Hospital sing the health hygienic ki environment like the singi license kaklagani haina Manipur Pollution Control Board ki chairman L Radha Kisona Pongdokre ngasi Janems ki solid waste management treatment amasung disposal gi phivam hakthengna na satuna yengsin bagi khongsata mahakna phongdoki bani chairperson na Janems ki housing lady ba department sing incinerator plant bio waste amasung medical waste ki disposal mafam kharada mafam sadana phataba polam sing paisinuna lairamba dustbin lairamdaba singsu thengna ki Yangsin basiga mari lenana pangthokpa pawgi mifamda Janems ki director Professor PS Bimona staff singi awat palai rabasu medical waste sing yauna amot pasing matam chana kupgatuna lunana thamnaba hotnari hospital da lakliba singda su awareness piduna hospital asi lunana thamnana ba hotnagani haiki Chairman L Radha Kisorna Manipur da lairiba state amasung private hospital singi laifam thokpa sing laitaba chatna kanglon sing ngakna salamdaba singi mathakta akan ba action lokhatkani inspection asigi report health minister amadi Chief Minister da pikhal aba matung makhata ba thabak sing paikhatkani haiki hospital lingi ba singsu or government gi aikoi hospital na lebiri ba thokpu ba singsu aikoi thabak tokpiu aikoi afaba mayam ama leiri tokjage heba mayam leiri aikoi kokjage linghan jage adu natadana chandal lambida isagi paisa khaktang urakan da thabak tobiragadi lamdam se yam sangna sothadan leiragani haiba madugi akibedo maduna maram oirakan da mayam da asigi tancha soroga apil tawjari
Lampel Kombire Kaithal Laiba Suba Hospital and Assisted Reproductive Center Game Managing Director Oibeta Natana IBF ke Specialist Dr. Am Oiriba Sagolban Sayang Pukri Mamangdagi Dr. Wahangbam Imoda Indo Nepal Friendship Award 2017 Pirakle Handak Kathmandugi Galaxy Party Palace ta pangthokiba Indo Nepal Dalit Sahitya Conference lisingani tara Nepal da award asi khosin rakhibani mahakna medical gi lamda maru aina in vitro fertilization IVF ke lamda tawriba thabak thoram singbu sakhangduna Dalit Sahitya Academy ne award asi pirakhibani panbayai English singani mapandagi hauna Dr. Wahangbam Imona Manipur da IVF ke thabak paikhalakibani Health Services amasung National Health Mission sinduna Iron Folic Supplementation Program gamali lena nomagi oiba state level conservance workshop ama Hotel Imphal da pangthokre hokdopaki thoramda Health Minister L Jente Kumarna government asina nupi amasung angangi haksel gi damak paikhatliba thabak sing mari lena ba thabak tawriba singna punsinaba watpana kanaba fanganba ngamdriba asi phanganba ngamnanaba mari lena ba department sing punna thabak tawminasi haiki Ngasigi Tauram Aduda Additional Director Dr. H. Ranjit, Dr. P. Syam Sundar, Education S. Ki Additional Director R.K. Tenedi Amasung, Retired Joint Director Social Welfare Department Srimati Sarender A. Sisaksu Saruk Yaki. District Health Society Impal West na thasigi amadagi satharak liba swasthya pakhwara Lampel Pataleba Medical Officer Impal West ki office da loisin kre campaign asigi makhada district asigi manungda leba primary health sub center community health center amadi hospital sing lunana thamnana bathabak lokhat ki Young Women Health Organization Lingkhat ki Bagitaria Suba Foundation de Tharam ka mari lenana lub asina oinam kangjebung da nauna saba nupi singi so stay home sangakre lub asigi President Thangjam Santina home asida kanagumba nupi oibi sing imung manungi oiba wathokna yum amadi kairoi lekai da changjafam laitaba matamda lub asina matam kharagi changjafam pinabani haiki MSU amasung kadana satharak pai anti-drug campaign ni manung chana Imphal East District Sanjan Thongda laiba Kingsway English School da thoram pangthokre thoram aduda kadagi President in charge Hizam Priyo Kumar School asgi Headmaster Ino Sasai Susaruk Yaki kadagi Secretary Finance Git Chandra Mangang Secretary General Dipanjin Ingthaujamna Resource Person oina wangang ki Kumbi Kendra ke oina National Food Security Act ke agency ngi phangpham thokpa thatara Nepal ge honorarium ngasi yanthokre DSO Bisnupur ge incha singajit na thatara Nepal ge cheng quintal amada lupa humpumangai ki changda agency de yanthokpani mawung sumna napsa ge cheng sing miamda phangana ba honabada agency na su thamoi sengna honabiyo haiki Gram Swaraj Abhiyan ki makhada Swasth Bharat Divas Bisnupur District Gram Panchayat Kunmari da su paksana pangthokre District Sanitation Committee Bisnupur amadi PHE Bisnupur na sinduna Swasth Bharat Divas ki sarugama oina wangu Gram Panchayat ta miyam gi oiba khongsat ama chatkre Borayangbi Gram Panchayat ta su thoram asi pangthoki thoram asida Gram Panchayat ki Pradhan Ward Member amadi miyam na saruk yakhi Swasth Bharat Thoram Kwakta Gram Panchayat tasu pangthoki Kwakta Khuman Gram Panchayat Laikai Club amadi Jamia Haliwa Aziz International School ga khusamnaduna pangthoki ba thoram aduda panchayat asigi akoibeda khongsat amasu satki Moirang Khunau Gram Panchayat nasu District Water and Sanitation Committee Bisnupur ga khusamnaduna thoramasi pangthoki thoramgi sarugama oina Loyalam Public School gi mahairoi singamasung panchayat asigi miyam gi oiba khongsat ama kaibuldagi Moirang Khunau Bazar fawba chatki Irengbam Gram Panchayat ki manungda laiba Laimram Khuldasu thoram asi pangthoki Laimram Gram Panchayat ka khusamnaduna pangthoki ba thoram aduda Manipur Pollution Control Board ki Chairman L Radha Kishore Ministry of Defence ki Nodal Officer Robert Elangbam su saruk yakhi thoram gi saruk amoina khongsat amasu satki District Water and Sanitation Committee Imphal West amadi Khurkhul Gram Panchayat asu sinduna Swasth Bharat Thoram Khurkhul Makhalaikai Community Hall da pangthoki thoram aduda Sekmai Kendra ge MLA S Dingo Manipur Affairs Marketing Society ge Vice President S Gaurahari PHE Imphal West Division ge EECS Lokendro Pradhan I Santasu saruk yakhi Swasth Bharat Thoram Tamenglong amasung none dasu paksana pangthoki ADC PSE Tamenglong na siduna paksana lamtu sengdokpagi thoram district headquarters ta pangthoki thoram aduda ADC members sing mahairoi amadi tongan ba CS wasing su saruk yakhi
District Youth Affairs and Sports Officer Thobalgi staff amasung Youth Center singi caretaker singa kusamnaduna District Sports Complex Wangjingda Swas Bharat Thoram DC Thobalga loinena pangthokre hairi. Loktak Kamda Senaba Mui Sing Sairak PU Independent Body Amana Mapung Fana Tigatuna Tabak Pangto Uhaina Manipur Press Club ta All Loktak Leg Affairs Fishermen Union Manipurna Mifam Pangtok Pagaloinana Wakat Mifam Su Pasathekre Mifam Aduna Ware Manga Lauki Wakat Mifam Amadi Miami Mifam Adu Karikidamak Pangtok Pano Habagi Matangda Union Asigi Secretary or Rajena Masak Haiba Wafam Tamki Aduga Masagi January Tang kun mga tuhon tuyip ta party high court na pigiba adugumba raya do party kudi mo na kaya kun na upiyu adug le na ai ko gi lokta part sem ka sagal dum ga thada gi sembam ji ko wa sabul go gi miu sing do adugi mathakta dandi independent voting team dandi piba Directorate of Handloom and Textile Lesinduna Nimitare ni Zathagada Textile Dyeing Amasung Printing Exhibition Nilkuthida Laiba Arvan Hatta Haukre Okdopagi Tharamda Handloom gi Director K Lamli Kamai OSD K Kumar Z Weaver Service Center ki OC C Raja Sakaran Deputy Director CS Sukumar Sarmasu Saruk Yaki Department ki Makok Thongba Official Sing Matam Chana Laktabana Phisabi Sing Amasung Thoram Yawba Lakpa Singda Khudongzadaba Mayok Nakhi Rape victim Singbu Achum Arangi Wayel Taubiyo Haina Wangkai Waibio Club Amangda Wakat Mipam Sathakre Khongjanga Dada Saruk Yakibi Sapna Kaubi Amana Rapist Singbu Pel Pidana Akan Bachairak Pibiyo Rap Culture Ki Satnabi Lairibasi Maru Phangna Muthatnaba System Ama Sembiyo Manipur Yauna India Gi Atai State Singda Rap Kamari Lenena Thokiba Thaudok Singda Senaba Miyoi Sing Karamba Action Lokhat Khrabagi Haibagi White Rapper Putho Haike aduga makhata na koi angang nupi sing da miot chathari ba sing se koi masigi mari leina na hana leiramba ai sing asi hanna ying amuka hanna ying biu aduga mathok to hon biu aduga roibda manipur yauna koi india ge atai mafam mayam da thokiba rep da chingdaraba rep da generaba mioi singbo karamba akoi gi action lakut thaba amasung karamba punishment pi khrabage habadu amyang gi mamangda white paper ma thamaningi Manipur State Women Development Corporation gi chairperson S Saidabamana Terada Weaving amasung Embroidery Training Center ama hangdokre thoramadada corporation asige managing director Jacinta Lazarus Saruk Yaki Saidabamana corporation na training center asi Impal West ki oina khamnam lerakta hobani district asigi nupi singna pi saba tuba amasung embroidery gi thataru ki training tawgani training loiraba matung certificate ka loina na masa masagi hogdok chaba yana na ba kusukulai sing phangangani haiki Youth Development Committee Nambol Sabal Lekai ne Sinduna Lekai Inkhol Achauba Fura Makong da Saba Thong Ama BJP Manipur Pradesh ki Vice President TS Basantana Miyam da Khusna Kre Thong Asi Mahake Pension ki Senpham dagi Sabani Thoramadu da Nambol Municipal Council Chairperson CS Basanta Councillor Bikram BJP Nambol Mandal ki General Secretary Eziten Susaruk Yake TS Basantana Chaukat Pahaibasi Lambi Thong Phaba Mai Ising Analayang Amadi Aphaba Mai Tampham Sang Sing Leiba Aduni Phongdoki Naha Oiriba Aiba M Lalsa Haukip ki Ahanba novel Hangnu Kanau Akapeng asi Kangpok Pida Phongkre Thoramaduda Pastor Mangjapa Haukip Su Saruk Yake Ima Kondong Lairembi ki Chahi gi Harau bagi Thoram asidegi haukre Ima Kondong Lairembi Thogolupna Sinduna Pangthok liba Harau bagi Thoram asigi ngasi ahoba nimita Moregi Mitai Lekai Mangagi Ima Ibel Ahalaman Pumna Mangna Saruk Yaduna Ikau Khatbagi Thoram Pangthoki Harau ba asi ngasidegi tharaga nimitara humdoini chupna pangthokani haire English ngani tara mangada thokiba ising ichau amasung chingning khaibedegi amang ata thokraba Chandel district ki imung singi damag IAY gi makhada pikhiba akhanaba package gi awat pasaruk athoba matamda pitho haiduna chakpi karong bazar da wakat mifam chathakre khongjanga do flood victim demand committee Chandel na chakpi karong block beneficiary singaloina na pangthokpani government na yumsana na ba lupa lising humbudra manga pigani haraga ahanbo oina lupa lising kuntra phanghan khre wadauri ba sanpam pigani haraga pidabasi nungaiti hairi Pikarong da laiba akoy praya mayam si yam ware adugi damak tangasi akoy nungay tabagi
नुंगाइतबा उत्पा ओइना धना सि फमजबनी अदुना गवर्नमेंट नसु दु खनबीरगा अथुबा मतमदा अखोइगी पैसा अवाटपा 45 सि थुना पिबिरो हाइरगा Chief Minister gi Haksel gi Tengbangi Makhada Kanaba Pinana Bawangkem Kendra gi Manungda leba beneficiary singda card yenthokpagi thorom ama yairipo khoirom kangjebungda pangthokre National People's Party Wangkem na sinduna pangthokpa thorom aduda Wangkem Jila Parishad ki nominee member KS Soba NPP Manipur Unit ki Secretary Organization Laistram Thanil Maitai Lairongthel Ningel Gram Panchayat ki nominee Pradhan Salam Kumar Su Saruk Yakhi Oza oiba chahi yangkai mangarom suraba private tambiba mioi amana class 10 tamlibi mahaki satri ama puraga chen khibadagi Dimapur gi jaga amadagi Kaksing police na phagalure hairi pharabo oza adudi Koijam Ranjit Singh Elias Kerani apokpalai khidraba ke Jogindro Singh Kaksing chumnam laikai dagi ni hairi Senari po oza adu court putoklaba matungda nimit mangani police custody da remand lokthakre mpi macha aduna child welfare committee thobalda khusnakre hairi Living Arts Academy Manipuri Thangta Sagolban Tera Lokrapam Lekai gi Kuntra Manga Suba Apokumon Thoram Naina Sang Community Hall Pangthukre Thoram Aduda Imphal West ki Upa Adaksa NJB Mola Madi Salam Biren Su Saruk Yakhi Academy Asigi Laikraba Oza Sangi Mafamda Ikai Kumnaba Utpagaloina na Lai Sukatki Mahiroi Singna Thangta gi Masana Su Utki Sagolban Ibudong Mantri Laikai da Multipurpose Community Hall Masana na bangasi Sagolban Kendra gi MLA RK Imona Urep Uyung Tamkre Oramaduda Sagolban Young Pioneers Organization Club ki member sing Laikai gi ahalaman kaya su saruk yakhi Community Hall si sana na bahot na badamiyam na mating pangbiyo Local Area Development Fund gi Community Hall si sagada bani haiki Manipur State Legal Services Authority Imphal Gilising Makhada District Legal Services Authority Imphal East na Legal Aid Clinic Nungbrang kusam na dun ngasi Kamusing High School da Legal Awareness Program pangtokre Thoramadu da Manipur State Legal Services Authority ki Member Secretary RK Memcha Devi Additional Member Secretary Ozes Mutum Kamusing High School ki Headmaster Rajen Legal Aid Clinic Nungbrang ki Coordinator ke Tenden ba yaw na tongan mamioy kaya saruk yakhi Manipur State Legal Services Authority District Legal Services Authority Imphal East amasung Legal Aid Clinic Nungbrang kusam na dun na school ladu ki mahiroi singda school ki uniform su Toki M2 amade MGO gi JSC na 7 pay commission chatna halu haina sangsin lakpa khongjangi manung channa Imphal East District ki Rural Development and Panchayati Raj Department ke employees nganga se Imphal East DC Office Complex mamangda wakat mifam chathakre JSC na sangsin lakpa khongthang kudingmakta department asina support tawgani haina employee amana phongdorakhi mam thokpa Manipur State Government ki makhada leiba employee kudingmaksu M2 MGO na sangsin liba 7 pay commission pigadabani haibase aikoi ngasi phamjari protest asi amatoina akoi masi sawali haibado ngasi phamna koi uli Wangkai Kunau Citizens Club manaktagi laisang temningol wahengbam ongbi debenti kaubi chahi kuntra mapalom surabi nupi ama chatkiba tang tara mangagi ayuk pung tara matoi makhairam taba matamda mayumdagi thokibadagi hanjilaktre mahak fut mangarom gwangi mamai sangi kulai kuchuni mahak ni yumdagi thokiba matamda jin krongrau ama setki t-shirt ama litki hairi Kanagumba singna mahakpu thengnabirabadi manaknakpa police station natraga mobile number 7085233224 da pau pibiu hairi Hauzik sanabagi pau amuk pizari Ngasiki sana bagi pauda Tentha Khongbal Welfare Association na sinduna Tentha Khongbal Multiplex Ground da zathari ba tara suba takwa trophy ki ngasi sana ki ba ahan ba match da maida maireng kulna hyang thang FC bu goal ama sinoda thoikre anis ba match da afani ngombam da nesu kurai bu goal ahom sinoda thoikre Ziribam da zathari ban ipan suba YKSO Singh Memorial Senior Volleyball Tournament ki ngasi sana ki ba ahan ba match da Lalpani Hawkip Youth Club na NYC Namdai Longbo set mari amada thoikre ani suba match da kontratare suba Sam Rifles amadi BBCB Vidyanagar ga sanagada bada nimit tasilak padagi hayang ayuk sanana ba nauna matam lepkre
May mangadagi Dhaka the Pangtokadoriba International Martial Arts Championship that Saruk Yaruna Basana Racing Kanabagi trial Tasigi Kunamasung Kunitoida Mekola Bazar Amasung Taubal Kiam Sifaitong Ahanbi Community Hall da Pangtokani Haide Hozimakata Basana Bagi Pausing Boyaning Tozamdagi Amuk Pangbigani Ani Suba RKFT Shanghai Trophy Veteran Football Championship King Asi Sanakiba matching the BSAC Swarsanpur Amadi IBFA Kanchipur Mai Pakre RK Person Developers Private Limited sponsor Toraga United Veteran Football Association Mapal Kangjipung Sinduna Tha Sigitang Amadagi team Taramapan Group Mari Tongna Kaidutuna Imphal gi Mapal Kangjipung Sathariba Ani Suba RKFT Shanghai Trophy Veteran Football Championship ki ngasi sanakiba ahanba match ta BSAC Swarsanpurna Shanghai FC Thangmaibanbu goal ama sinoda maiti pa pikibani match asida maipakiba BSAC Swarsanpur gi goal adu E Stephen Marna match ki kontra suba minita sanki Championship asigi anisuba match ki sanakibada IBFA Kanchipurna Pramya School bu goal ama sinoda maiti ba pikre IBFA Kanchipur gi mai pakibagi goal adu Ice Jiten maiteina match ki kun suba minita sanki match asida Pramya School gi sanaroi M Tokobi da match ki yankai suba minita match conduct tokiba referee na yellow card utuna minute mari phildagi mapan thohanki Sathariba tournament asigi hayeng kilpung ani tabada ahanba match waina Musa Sekol amadi KSC Namulenga sanagani ani suba match nungtilpung oh makai tabada Trapsa malom amadi ATBFA Thangmaibanga sanagani Cyclone Thangmaibanna YWC Langthabalbu maitiba piduna ani subati Subol Memorial T20 Veteran Cricket Tournament ki final sangkhre Manipur Veteran Cricket Association sinduna tha sigitang ani degi team tarena group ani thongna khairukuna Oriental College amadi Model Higher Secondary School ground sathariba ani subati Subol Memorial T20 Veteran Cricket Tournament ki ngasi sanakiba ahanba semi final match ta Cyclone Thangmaibanna YWC Langthabalbu wicket tarukta maitiba piduna final sangkhibani match asida YWC Langthabal na toss ngamduna ahanba batting tokibada apiba over kundi manungda over tamapalga ball mangada wicket loina turaga run humputra humdoi loki masigi pakhomda ani suba batting tokiba Cyclone Thangmaibanna over tarani thoga ball ahumda wicket marikak turaga apiba target adu yauduna match asi mai pakibani ngasi sanakiba match asida Cyclone Thangmaiban gi sanaroi aruna wicket ahum amadi over marida wicket ahum lagduna man of the match takre Sathariba tournament asigi anisuba semi final match tha sigi tang kunma thoida Sam Khagempali amadi CCC Sajinga sanaragani Ahanba MLA Trophy Open Knockout Football Tournament ki final da Yada Team A Kangsuibi amadi Lanchen B FC Tabung Koka sanaragani Kumbi Kendra ki MLA S Birana sponsor Toraga Address Youth Organization Sinduna Tha Sigitang Manga dagi team kun manga na saruk yaduna Kumbi Kangjipung Playground Sathariba Ahanba MLA Trophy Open Knockout Football Tournament ki ngasi sanakiba ani suba semi final match ta Lanchen B FC Tabung Khokna TYWC Thamna Popibu gol ani sinoda maitiba piduna final sangkhibani match asida mai pakiba Lanchen B FC Tabung Khoki gol ani du Nirakanta amadi Amarjitna match ki kun Suba madi nipumanga suba minita sankhibani Sathariba tournament asigi aroiba match Yada Team A Kangsuibi amadi Lanchen B FC Tabung Khoka sanaragani Mari Suba played cricket tournament ki ngasi sanakiba match ta All Amin Lilong amadi BCC Mayai Koibi mai pakre Manipur Cricket Association na sinduna mamang thagi February tang kulhumdoi degi team kunma thoina grumari thongna khaidoktuna Langthapal Public Ground na sanaba haukiba Mari Suba played cricket tournament ki ngasi ground asida sanakiba match ta PCC Mayai Koibi na Eastern Sporting Union wangkhaibu ran kuntra Nepal da maitiba pikibani match asida mai pakiba PCC Mayai Koibi na tos ngamduna ahanba batting tokibada
over kuntra mangada wicket mapal turaga run chamagom humanga loki masigi pakhomda ani suba batting tokiba sporting nen wangkhaina over kuntra ni toiga ball mangada wicket loina turaga run chamaga kuntare khagloduna match asi maiti khibani ngasi sanakiba match asida PCC mai koibigi sanaroi Vidya Sagarna wicket ama amadi ball chamaga tara mangada run marfutre loduna man of the match taki hayeng ground asida match lairoi Amarom da luang samamgi luang pupa cricket stadium da sanakiba tournament asigi atopa match amadana all amin lilongna SSU Singjamaibu run madfutra humdoi da maiti piki match asida all amin lilongna tos ngamduna ahan batting tokipada apiba over kuntra mangada wicket mari turaga run sani supna mapal loki masigi pakhomda ani suba batting tokiba Southern Sporting Union Singjamaina over kuntra mangada wicket mapal turaga run samaga taratru khagloduna match asi maiti khibani ngasi chanakiba match asida all amin lilongi Sahil Safina out oidana ball kunmanga da run samaga supna mari loduna man of the match takre hayeng stadium asida Sam Khagempali madi traw kwa kethelga marisuba MCA elite match oina sanagani Youth Modern Club haraurong na sinduna tha sigi tang mapaldagi team kuntrani toina group nipal thongna khaidotuna club asigi ground sathariba Taris Suba Haraurok Trophy 7-a-side Village Open Men's Football Tournament ki ngasi sanakiba ahanba match ta SCY Team A yumnam khunongna KSWC Kongpal FC bu goal mari sinoda maiti bikre ani suba match ki sanagada team All Star kyangwai laktabdagi FC Lairok ising thenbina walk over lokre ahum suba match ki sanakibada PYC Sagolmang amadi EUSC Telo goal ani sanaduna draw satkre mari suba match ki sanakibada YMC Team A haraurongna YDO Khundrakpambu goal ani sinoda maiti piki Lanchin B FC Tabungkhok amadi Bobby FC Pasoi Sathariba ahum suba 7-a-side Open Football Tournament ki final da thengnaragani Konthok Maning Tribal Youth Club na sinduna club asigi ground da tha sigi tang mari dagi team kunmanga na group mari thongna khaidotuna sathariba ahum suba 7-a-side Open Football Tournament ki ngasi chanakiba ahanba match da Lanchin B FC Tabungkhok na Konthok FC bu goal taruk mari da maiti biduna final sangkhibani ani suba semi final match ki sanakibada Bobby FC Pasoina Thoiba FC bu goal ani amada maiti biduna final sangkhre Sathariba tournament asigi aroiba match tha sigi tang kunida Lanchin B FC Tabungkhok amadi Bobby FC Pasoiga sanaragani World Cup under 17 gida koi Manipur dagi angang nipan yauri duni madumain toduna sanabasina hojikti tungi asa laiba ading matakta sen tambi aba pot amakak lagi habisi miyam kaubigno aduna English te hai the fastest earning in football. So fastest earning in football has been say nasi se jam na tu na tanga ya belan se football su lei School Games Federation of India gi meng makhada Maharashtra gi Mumbai da tha sigi tang taranipal dagi tim kunipan group nipal thokna khaidotuna sathariba sahi tramapan makhagi nipi masagi humfu humdoi suba National School Games ki football masana da Manipurna Vidya Bharati bu goal nipal sinoda maiti pikre Manipur gi mai pakhibagi goal singadu Baby Sanamadi Baby Ranina goal ahum sankhi atopa goal ani aduna Surat Goel amadi Amitana sankhibani Fatima Begum amadi TI Sanatomina Manipur team gi coach amadi manager oina sathariba games asida saruk yari Hausilo silakpada maru oiba pau amok Pung kharagi khongjatta India ki Vice President M Venkaiah Naidu Imphal la laklamle Lomi singni income saruk ani hengana ba hana bada matam gachuna ba technology sizna ba mathau tai haina Vice President na phongdokre amade Ukhrul district ki taloi khulda puthokli bachana masi sarkar ki maikai degi mityang changbira badi pothok hena puthok pangamgani haire ngasi yo enadi ISTV na pizaba Manipuri pau matang asida loisinjari miyang tapiri ba pumna makpo amuka hana khurumjari